Hello guys. Lockdown sina sengna maram oiraga video thagatningba kaya ama mapung phaba khara watkre aduna handakse video khara lepchare. Video ama akhoi kana tawjarage. Akhoi yen lawrure yen je direct yen yokfam dagi oina lawrabne madugi video footage na somda leijare. I sum video se sema matamda nungairoi oi taragadi khara nungaina funny oiba ai video clip khara leijari madu ai add tawsilake mayam warobiroi. Yen je matu phoi beloi jare ado matu je hena sak pa seng na gi namak mai amadi mahau hena thokna na bagi namak ste mai de nga yai jari Hauze khoi cutting process to ba hauzare Eristo ne ke no raga power ga le rabane YouTube tadi